ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯅꯨꯄꯥ ꯑꯩꯒꯤ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯊꯥꯏꯂꯦꯟꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯈꯔ ꯐꯦꯁꯤꯅꯦꯇꯤꯡ ꯐꯣꯛ ꯇꯦꯜꯁ ꯑꯣꯐ ꯊꯥꯏꯂꯦꯟ ꯕꯥꯏ ꯊꯥꯅꯥꯄꯣꯜ ꯆꯆꯥꯏꯗꯤ ꯍꯟꯗꯣꯛꯄ ꯁꯂꯥꯝ ꯇꯣꯝꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯍꯔ ꯑꯃꯗꯒꯤ ꯑꯃꯗ ꯄꯪꯆꯠꯇ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯄꯥꯝꯖꯕ ꯊꯕꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯣꯡꯃꯗꯤ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯁꯍꯔ ꯑꯃꯗ ꯆꯪꯂꯨꯔꯦ꯫ ꯁꯍꯔ ꯃꯆꯥꯗꯨꯒꯤ ꯃꯌꯥꯏꯗ ꯃꯅꯤꯡꯅ ꯐꯝꯆꯤꯠ ꯆꯠꯄ ꯕꯤꯈ꯭ꯌꯥꯅꯤꯕ ꯆꯥꯛꯅꯤꯕ ꯑꯃ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯂꯥꯏꯔꯈ꯭ꯔꯕ ꯀꯔꯤꯁꯨ ꯊꯣꯏꯅ ꯌꯥꯎꯔꯛꯇꯕ ꯃꯉꯣꯟꯗ ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛ ꯅꯤꯔꯛꯂꯦ꯫ ꯃꯍꯥꯛ ꯂꯥꯏꯔꯖꯔꯁꯨ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯅ ꯅꯨꯡꯁꯤꯔꯗꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯆꯥꯅꯕ ꯆꯌꯣꯝ ꯑꯃꯒ ꯏꯁꯤꯡ ꯈꯔꯒ ꯄꯤꯕꯤꯔꯦ꯫ ꯃꯥꯅ ꯂꯝꯕꯤꯗ ꯆꯥꯅꯕ ꯄꯨꯖꯔꯛꯄꯗꯨ ꯄꯤꯖꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯍꯔꯥꯎꯅ ꯆꯥꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯌꯥꯗ ꯍꯔꯥꯎꯖꯩ꯫ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯄꯗ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯂꯦ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯈꯣꯜ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯅꯤ꯫ ꯅꯪꯅ ꯆꯥꯅ ꯄꯨꯖꯔꯛꯄ ꯆꯌꯣꯝ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯄꯤꯖꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯩ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯒꯦ꯫ ꯃꯟꯇ꯭ꯔꯅꯤ꯫ ꯃꯟꯇ꯭ꯔ ꯑꯃ ꯇꯥꯛꯀꯦ꯫ ꯅꯍꯥꯛꯅ ꯃꯁꯤꯕꯨ ꯆꯤꯟꯗ ꯐꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯧ꯫ ꯅꯣꯡꯃꯗꯤ ꯅꯪꯅ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯀꯥꯟꯅꯕ ꯁꯣꯏꯗꯅ ꯐꯪꯒꯅꯤ"꯫ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯟꯇ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯃꯟꯇ꯭ꯔ ꯑꯁꯤ ꯁꯣꯜꯂꯒ ꯎꯍꯩ ꯄꯥꯝꯕꯤ ꯑꯃꯒꯤ ꯎꯍꯩꯗꯨ ꯃꯇꯝ ꯅꯠꯇꯕꯗ ꯍꯦꯛꯇ ꯄꯥꯜꯍꯟꯕ ꯌꯥꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯁꯨꯝ ꯇꯧꯒꯗꯕꯅꯤ: ꯏꯁꯤꯡ ꯑꯁꯦꯡꯕ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯔꯣ, ꯏꯁꯤꯡꯗꯨꯗ ꯃꯟꯇ꯭ꯔꯁꯤ ꯋꯥꯈꯜ ꯆꯪꯅ ꯁꯣꯜꯂꯣ, ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯕ ꯎꯍꯩ ꯄꯥꯝꯕꯤꯗꯨꯗ ꯏꯁꯤꯡꯗꯨ ꯍꯩꯖꯤꯜꯂꯨ꯫ ꯎꯍꯩ ꯄꯥꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯕꯁꯨ ꯈꯨꯗꯛꯇ ꯎꯍꯩꯗꯨ ꯍꯦꯛꯇ ꯄꯥꯟꯒꯅꯤ"꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯟꯇ꯭ꯔꯗꯨꯒꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯥꯁꯨ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯀꯥꯏꯅꯔꯝꯗꯥꯏꯗꯨꯗ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯃꯥꯕꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯒꯨꯔꯨ ꯑꯃ ꯎꯠꯐꯝ ꯊꯣꯛꯄ ꯕꯦꯕꯥꯔ ꯑꯗꯨ ꯎꯠꯀꯗꯕꯅꯤ꯫ ꯃꯥꯅ ꯇꯥꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯍꯪꯂꯛꯄꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯔꯦ꯫ ꯄꯦꯜꯂꯗꯨꯅ ꯃꯥꯒꯤ ꯑꯌꯥꯎꯕ ꯄꯩꯁꯥ ꯈꯔ ꯑꯃꯁꯨ ꯆꯥꯛꯅꯤꯕꯗꯨꯗ ꯗꯈꯤꯅꯥ ꯑꯣꯏꯅ ꯀꯠꯂꯝꯂꯦ꯫ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯀꯥꯏꯅꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯍꯟꯗꯛꯃꯨꯛ ꯑꯅꯧꯕ ꯁꯍꯔ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯨꯔꯦ꯫ ꯃꯥꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯃꯆꯤ ꯑꯃꯗ ꯄꯣꯊꯥꯔꯤꯉꯩꯗ ꯁꯤꯄꯥꯏ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯑꯃ ꯂꯝꯕꯤꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯊꯦꯡꯅꯔꯨꯔꯦ꯫ ꯄꯥꯎ ꯑꯗꯨꯗꯤ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦ, ꯀꯅꯥꯒꯨꯝꯕꯅ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯂꯩꯕꯥꯛꯇꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯆꯥꯅꯕ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯃꯇꯪꯕꯨ ꯍꯦꯛ ꯄꯤꯕ ꯉꯝꯂꯕ ꯃꯇꯤꯛ ꯆꯥꯅ ꯃꯅꯥ ꯄꯤꯒꯅꯤ꯫ ꯃꯁꯤꯅꯤ ꯂꯨꯔꯤꯕꯗꯤ꯫ ꯄꯥꯎꯖꯦꯜ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤꯗꯤ ꯍꯩꯅꯧ ꯄꯥꯟꯕ ꯂꯣꯏꯈ꯭ꯔꯕ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯁꯍꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯩꯅꯧ ꯄꯤꯕ ꯉꯝꯗ꯭ꯔꯦ, ꯉꯝꯐꯝꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯗꯤ ꯍꯩꯅꯧ ꯑꯃ ꯐꯪꯅꯕ ꯊꯤꯗꯕ ꯃꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯔꯦ꯫ ꯁꯒꯣꯜ ꯄꯥꯎ ꯍꯟꯅ ꯍꯟꯅ ꯁꯟꯗꯣꯛꯂꯦ, ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯄꯤꯕ ꯉꯝꯅꯤ ꯍꯥꯏꯔꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤ ꯆꯥꯡ ꯌꯦꯡꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯅꯥ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯗ ꯄꯥꯎ ꯌꯧꯍꯟꯈ꯭ꯔꯦ꯫ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯒ ꯃꯥꯅ ꯑꯁꯦꯡꯕ ꯏꯁꯤꯡ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯔꯦ꯫ ꯑꯗꯨꯒ ꯆꯥꯛꯅꯤꯕꯅ ꯇꯥꯛꯄꯤꯔꯛꯄ ꯃꯟꯇ꯭ꯔꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯣꯟꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯁꯤꯐꯥꯏꯗꯨꯗ ꯀꯣꯅꯨꯡꯒꯤ ꯍꯩꯀꯣꯜꯗ ꯃꯥꯕꯨ ꯄꯨꯅꯕ ꯍꯥꯏꯔꯦ꯫ ꯃꯥꯅ ꯍꯩꯀꯣꯜ ꯌꯧꯔꯕꯗ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯏꯁꯤꯡ ꯑꯗꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯩꯔꯨꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯉꯝ ꯑꯊꯧ ꯄꯨꯝꯕ ꯂꯥꯛꯄꯤꯅꯕ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯍꯩꯅꯧ ꯇꯦꯛꯊꯕ ꯃꯈꯩ ꯄꯥꯜꯂꯦ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯄꯦꯟꯕ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯥꯅꯤꯡꯕ ꯍꯩꯅꯧ ꯆꯥꯕ ꯐꯪꯂꯦ꯫ ꯍꯔꯥꯎꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯁꯍꯔ ꯑꯗꯨꯗ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯔꯣ ꯍꯥꯏꯕꯤꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯔꯕꯅꯤ ꯃꯍꯥꯛ ꯁꯍꯔ ꯑꯇꯩꯗ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯁꯍꯔꯗꯨꯗ ꯑꯗꯨꯝ ꯂꯩꯊꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯥꯕꯨ ꯅꯤꯡꯊꯧꯅ ꯀꯧꯍꯜꯂꯔꯦ꯫ ꯋꯥ ꯑꯇꯩꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯅꯤꯡꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯃꯟꯇ꯭ꯔꯗꯨ ꯀꯔꯝꯅ ꯀꯅꯥꯗꯒꯤ ꯇꯝꯂꯛꯄꯒꯦ ꯍꯪꯅꯕ ꯀꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯆꯥꯛꯅꯤꯕ ꯑꯃꯅ ꯇꯥꯛꯂꯛꯄꯅꯤ ꯍꯥꯏꯒꯗꯕꯗꯨ ꯏꯀꯥꯏꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯃꯤꯅꯝꯗꯨꯅ ꯃꯥꯅ ꯑꯁꯨꯝ ꯂꯪꯐꯩ ꯂꯥꯛꯄꯗ ꯎꯃꯪ ꯑꯃꯗ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤ ꯑꯃꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯍꯦꯛ ꯈꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯆꯥꯛꯅꯤꯕꯗꯨꯗ ꯋꯥꯁꯛꯂꯝꯕꯗꯨ ꯀꯥꯏꯔꯦ꯫ ꯃꯥꯅ ꯆꯥꯛꯅꯤꯕꯗꯨꯒꯤ ꯃꯐꯝꯗ ꯗꯣꯁ ꯂꯪꯁꯤꯜꯂꯦ꯫ ꯊꯥ ꯈꯔ ꯂꯩꯔꯒ ꯃꯍꯥꯔꯥꯅꯤꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛ ꯀꯧꯍꯜꯂꯔꯦ꯫ ꯍꯟꯗꯛꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯩꯅꯧꯗꯨ ꯄꯥꯜꯍꯜꯂꯨ, ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯒꯗꯕꯒꯤ ꯀꯧꯍꯜꯂꯕ ꯑꯣꯏꯔꯝꯂꯦ꯫
ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯍꯩꯅꯧ ꯃꯇꯝ ꯅꯠꯇꯕꯗꯨꯗ ꯑꯃꯨꯛꯀ ꯍꯩꯅꯧ ꯄꯥꯜꯍꯟꯕ ꯉꯝꯂꯕꯗꯤ ꯃꯅꯥ ꯆꯥꯎꯅ ꯑꯃꯨꯛꯀ ꯄꯤꯒꯅꯤ ꯇꯥꯛꯄꯤꯔꯦ꯫ ꯂꯥꯏꯔꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯏꯁꯤꯡ ꯇꯦꯡꯀꯣꯠ ꯑꯃꯗ ꯃꯟꯇ꯭ꯔ ꯐꯖꯅ ꯁꯣꯜꯂꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯥꯟꯅꯒꯨꯝ ꯍꯩꯔꯨꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯉꯥꯏꯅꯗꯨꯅ ꯂꯩꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯟꯅꯒꯨꯝ ꯑꯉꯝ ꯑꯊꯧ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯍꯩꯅꯧ ꯑꯃꯠꯇ ꯄꯥꯜꯂꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯍꯩ ꯄꯥꯟꯗꯕꯒꯤ ꯃꯔꯝ ꯁꯦꯡꯅ ꯇꯥꯛꯅꯕ ꯅꯨꯄꯥꯗꯨꯗ ꯌꯥꯊꯪ ꯇꯧꯔꯦ꯫ ꯅꯨꯄꯥꯗꯨ ꯑꯁꯦꯡꯕ ꯋꯥꯐꯝꯗꯨ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯂꯥꯟꯈꯤꯕꯗꯨ ꯁꯦꯡꯅ ꯇꯝꯂꯦ꯫ ꯃꯥꯅ ꯍꯩꯔꯤꯕ ꯃꯟꯇ꯭ꯔꯁꯤ ꯆꯥꯛꯅꯤꯕ ꯑꯃꯈꯛꯅ ꯇꯥꯛꯂꯛꯄꯅꯤ ꯍꯥꯏꯔꯦ꯫ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨꯅ ꯃꯥꯕꯨ ꯃꯤꯅꯝꯕ ꯄꯨꯛ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ ꯑꯗꯨꯒ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯃꯠꯍꯧꯔꯒ ꯃꯥꯕꯨ ꯁꯍꯔꯗꯨꯒꯤ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯥꯏꯔꯔꯝꯕ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯁꯍꯔ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯪꯖꯔꯦ ꯃꯟꯇ꯭ꯔ ꯑꯗꯨꯒꯤ ꯁꯤꯟꯗ ꯄꯥꯟꯗ꯭ꯔꯤꯕꯗꯨ ꯃꯥꯅ ꯃꯥꯒꯤ ꯑꯣꯖꯥꯗꯨꯒꯤ ꯃꯐꯝꯗ ꯃꯤꯅꯝꯂꯨꯕꯅꯅꯤ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯍꯧꯈ꯭ꯔꯦ꯫ ꯀꯗꯥꯏꯗ ꯑꯣꯖꯥꯗꯨ ꯊꯤꯔꯨꯅꯤ? ꯋꯥꯔꯤꯁꯤꯒꯤ ꯄꯥꯎꯇꯥꯛꯇꯤ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯄꯗꯤ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯐꯦꯁꯤꯅꯦꯇꯤꯡ ꯐꯣꯛ ꯇꯦꯜꯁ ꯑꯣꯐ ꯊꯥꯏꯂꯦꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ꯫ ꯊꯅꯥꯄꯨꯜ ꯆꯆꯥꯏꯗꯤꯅ ꯏꯕꯅꯤ꯫ ꯊꯥꯏꯂꯦꯟꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯈꯔ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯟꯗꯣꯛꯄꯅꯤ ꯁꯂꯥꯝ ꯇꯣꯝꯕꯅ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯌꯨ꯫